Hello मैम ngasisu RR Project yamna nungairaba movie ama puduna lagle hairiba movie asigi mamingna Gladiator 2 फिर मसी 2024 दा पुथोकिबा एक्शन अमदी एडवेंचर बेस्ड तौबा मूवी अमनी फिर मसीगी पनबियाबा रेटिंग खरा पल्लबदी IMDb रेटिंग दा 10 गी मनुंग दा 6.6 प्राइम वीडियो दा 10 गी मनुंग दा 6.6 रोटन टोमेटोस दा 71% गी फ्रेश रेटिंग फंगी अदुगा फिल्म असी समलप वरी हाइड्रबसु फिल्म असी येंगगा ओइना खंगमिनरसी अदुदि मयाम मतम मंगदबिदा फिल्म असीगी असेंगबा वरी रोम दोइना माइ ओनसेलसी फिल्म सिगे अहुब सिंदा लैबा अनिखक यामना कन्ना लान सोंगनबगी ममी मखक अखोइदो हलई मतम असिदा रोमान लैबाकना अफ्रीका गी लैबाकता एटेक कया मसु चथरी आइरिबा लान असि मखोइ नुमित क्यानि चंगना सोंगनदुना लेरमी लाल असिना कन्सलकपा असिना मरम ओइरगा अफ्रीकान गी जेनरेल अदुना महाकि मखा ताबा लानमी सिंग अदुदा कमांड क्या अमा तौरमी अदुबु महाकसे अफ्रीकान अमदि ओइरमदे रोमान मचा अमा ओइदुना लेरमी महाकि ममिंग असिना लूसियस हाइना कौरमी मखोइगी सोंगनरिबा लान असिदा लूसियस की नुपी असिनासु महाकि मतेंग यामना चावना पांगमी अदुबु मखोइगी हौजि सोंगनरिबा अकनबा लान असिना मरम ओइरगा लूसियस की नुपी असि लान असिदा अतोपा रोमन गी मियोसिंग असिना हातोखिरमी मसीदसु नतना रोमन गी मियोय कया अमना मखोइगी अहेनबा शक्ति कया अमा सिजनदुना अफ्रीका गी मियोय कया अमासु फारमी मसीगी मतुंगदगिदी लूसियस की टीम अदुना मखोइगी लान असि लेपमी मरमदी महाकि नुपी अदुना सिबगिदमक्तनी औजिक्ति लूसियस की नुपी अदुना सिख्रबा मतुंगदा महाकि थमोय अदु यामना कायरमी मरमदी लूसियसना महाकि नुपी असिबु अदुकि मतिक नुक्सिजबा ओइरमी मरम असिना लूसियस मसामक्सु लान असिबु लेपमी मरम असिना हौजिक्ति लैबाक अनिगी सोंगनरिबा लान असिदा रोमन गी लैबाक असिना अफ्रीका गी लैबाक असिबु माइथिबा पिरमी अदुगा रोमन गी लानमी सिंग अदुना अफ्रीका गी मियोय कया अमसु फाजनखिरमी मखोइगी फाजनखरबा लानमी मयाम अदु रोमन लैबाक अदुदा पुदुना चटखिरमी मयाम ngasi yamna nungairaba masana magi maramda haijaramge madudi most play masi India gi masana gi oina paisa thanabam gi makong amani masida nahang naujingmak ming chachinba matamda lupa sani amagasu phangani aduga apps asibu lokthaba matamda lupa sani amagasu punna lupa samri phangani most play da saruk yasan biu aduga jili masana sanaduna iPhone 16 Pro Max asibu hafta khudingi phangba yabgi chance adu lobiu masida sunatana lupa lising amaga sani amasu namanaba singda thabada phangani अतुगा नाहाकी बर्थडे गिदमक्ता लुपा लिसिंग अनि अमगसु गिफ्ट ओइना फंगनी मसिगुमलबा खुदोंग चारबा मना मया मसिबु मांगन बिगनु प्लेन पाइबी मसाना असिगिदमक्ता हप्ता खुदिंगी लुपा लिसिंग यांखै अमसु फंगबियु स्लॉट अमदि nga फाबगी मसाना असिदसु लुपा लिसिंग हुमद्रामंगा अमगसु फंगबियु ओस्प्ले असिदा अदोमना साननिंगबा मसाना अमेक्ता सानदुना माइ पाकपसु ओबियु अदुगा पैसा मयाम अमसु फंगबियु मोस्प्ले दा पैसा ऑप्शन बमदि लखथोकपा असि फोन पे गूगल पे अमदि बैंक अमा हेक्तदसु यारी अथुबा अयांगबा सेक्शन बा अमसुंग यामना किनिंगाई ओइद्रबा मोंगदा थादोक थाजिन तौबियु औजिमक कमेंट यावरिबा लिंक असिदा मिंग चचिनबिदुना अदोंगी फमंग थोकपा लुपा सनी अदु मोस्प्ले दगी फंगबियु रमी मतम असिदा मखोइगी रोमान लेबाक असिदा मचिन मनाव फैबो अनि खकना निंगथौ ओइना पांजुना सु लेरमी मखोइ अनिगी ममिंग असिना गीता अमदि कराकेला हाइना कौरमी मखोइगी रोमगी इहाननबा निंगथौ असिदि यामना मिनुंगसि लेरमी अदुबु मखोइगी लेबाक असि रूल तौरिबा मिसक असिबुना मखोइगी फैबोक मचिन मनाव असिना ओइदुना लेरमी अदुगा मखोइगी मफम असिदा लेरिबा मियोय मयाम असिदि यामना इरांग लांगना दुना लेरमी मरमदि मखोइगी हौजिक पालिबा निंगथौ मचिन मनाव अनि असिदि मबुकचेल यामना सेंगदबता नत्तना वखनसु यामना फत्तबा मिसक ngaktani केराकेलागी मकोकी प्रॉब्लम खरासु लेरमी मसिना माकी वखन असिसु हेना फलंदे अथुबु मखोइगी जेनरल लीडरशिप मार्कस की मतेंगना मखोइना लानसि माइ पाकलक पोरमी मखोइना लानसि माइ पाकपगिदमक्ता मखोइ सेलिब्रेशन कया अमसु तौरमी अदुगा गीतानसु मखोइगी मफम असिदा लेरिबा मियोय सिंग असि नुंगाइनबगिदमक्ता एंटरटेनमेंट प्रोग्राम कया अमसु सिलमी प्रोग्राम सिंग अदुदि फुनबगी प्रोग्राम अमा ओइरमी मतम असिदा मखोइना तौगदोरिबा असि मखोइना ngasai फारखरबा लानमी सिंग अदु ग्राउंड अमदा पुथुरक्तुना अतोपा मफम असिदा मखोइना हानादगी फाजनदुना थंबा मियोयबगी ईबुक खौरांगना पामना थकपा जोंग मखन खराबु मखोइगी ममांगदा थादोरक्तुना मियोय सिंग अदुगा फाइट तहनगदबो ओइरमी मखोइगी हौजिक तौगदोरिबा फाइट असिदा लूसियस अमदि महाका लोइनबा लानमी कया अमसु यावरमी मखोइगी हौजिक तौरिबा फ्लाइट असिदा लूसियस अदु महाकी हानगी हौख्रबा हाइबदि अंगांग ओइरिंगागी वरी खराबु निक्सिंग आमी मतम अदु लूसियसना महाकी मपागा मफम असिदा लेमिनरिंगागी मतम अमसु ओइदुना लेरमी मतम अदुदा लूसियस की ममा अदुना महाकी मचानुपा लूसियस असिबु मखोइगी लानमी खरगा लबुकता थारामी मसिना तांगनिंगलिबदि लूसियसना हौजिक फाइट तौदुना लेरिबा रोमन गी मफम असि महाका करिगुंबा मरी खरदि लेने हाइबनी
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯄ꯭ꯔꯖꯦꯟ ꯗꯦꯒꯤ ꯁꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯌꯣꯡ ꯀꯌꯥ ꯑꯃ ꯊꯥꯗꯣꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯌꯣꯡꯁꯤꯡ ꯑꯁꯤꯅ ꯂꯨꯁꯤꯌꯁꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯇꯨꯅ ꯏ ꯀꯌꯥ ꯑꯃꯁꯨ ꯊꯛꯑꯝꯃꯤ꯫ ꯂꯨꯁꯤꯌꯁ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯗꯤ ꯌꯣꯡꯁꯤꯡ ꯑꯁꯤꯒ ꯊꯧꯅꯥ ꯂꯩꯅ ꯐꯥꯏꯠ ꯇꯧꯗꯨꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯣꯜꯖꯔꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯁꯤꯕꯨ ꯀꯟꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯟꯖꯕꯗꯤ ꯉꯝꯃꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯨꯁꯤꯌꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔ ꯑꯗꯨ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯊꯤꯔꯕ ꯌꯣꯡ ꯑꯃꯅ ꯂꯨꯁꯤꯌꯁ ꯑꯁꯤꯕꯨ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯨꯁꯤꯌꯁꯅ ꯌꯣꯡ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨꯗ ꯖꯣꯠꯂꯤ ꯑꯗꯨꯅ ꯄꯜꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯂꯨꯁꯤꯌꯁꯇꯤ ꯇꯝꯊꯤꯔꯕ ꯌꯣꯡ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯊꯧꯅꯥ ꯂꯩꯅ ꯐꯥꯏꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯁꯤꯌꯁꯀꯤ ꯅꯥꯀꯟꯗꯅ ꯑꯇꯣꯞꯄ ꯌꯣꯡ ꯀꯌꯥꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯦꯇꯦꯛ ꯇꯧꯗꯨꯅꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯂꯨꯁꯤꯌꯁꯅ ꯃꯍꯥꯛꯀ ꯐꯥꯏꯠ ꯇꯧꯔꯤꯕ ꯌꯣꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯑꯝꯃꯤ, ꯑꯗꯨꯒ ꯌꯣꯡ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤ ꯑꯁꯤꯅ ꯀꯟꯅ ꯆꯞꯇꯨꯅ ꯃꯉꯛꯁꯝ ꯑꯗꯨ ꯂꯥꯍꯠꯇꯨꯅ ꯇꯝꯊꯤꯔꯕ ꯌꯣꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯂꯨꯁꯤꯌꯁꯀꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯅꯥ ꯂꯩꯔꯕ ꯇꯝꯊꯤꯔꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯌꯣꯡꯁꯤꯡ ꯑꯗꯨ ꯀꯤꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯦꯝ ꯑꯁꯤꯕꯨ ꯌꯦꯡꯉꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯗ ꯃꯤꯑꯣꯏ ꯑꯃꯕꯨ ꯎꯠꯂꯛꯑꯝꯃꯤ꯫ ꯃꯤꯁꯛ ꯑꯗꯨꯗꯤ ꯔꯣꯝꯒꯤ ꯑꯦꯛꯁ ꯖꯦꯅꯔꯦꯜ ꯃꯦꯀ꯭ꯔꯤꯅꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯂꯨꯁꯤꯌꯁꯅ ꯇꯝꯊꯤꯔꯕ ꯌꯣꯡꯁꯤꯡ ꯑꯗꯨꯒ ꯊꯧꯅꯥ ꯂꯩꯅ ꯐꯨꯅꯕ ꯑꯗꯨ ꯍꯧꯕꯗꯒꯤ ꯐꯖꯅ ꯌꯦꯡꯗꯨꯅ ꯂꯩꯔꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯗꯨ ꯂꯨꯁꯤꯌꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯄꯗꯒꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯛꯁ ꯖꯦꯅꯔꯦꯜ ꯃꯦꯀ꯭ꯔꯤꯅꯁꯅ ꯂꯨꯁꯤꯌꯁ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯃꯍꯥꯛꯀ ꯎꯅꯔꯝꯃꯤ, ꯑꯗꯨꯒ ꯂꯨꯁꯤꯌꯁꯅ ꯐꯥꯏꯠ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯉꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯛꯑꯝꯃꯤ꯫ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯃꯦꯀ꯭ꯔꯤꯅꯁꯅ ꯂꯨꯁꯤꯌꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯅ ꯅꯪꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯑꯗꯨ ꯎꯔꯦ, ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯁꯦ ꯑꯩꯒꯤꯗꯃꯛꯇ ꯑꯣꯏꯅ ꯐꯥꯏꯠ ꯇꯧꯕꯤꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯗꯃꯛꯇ ꯒ꯭ꯂꯦꯗꯤꯌꯦꯇꯔ ꯑꯣꯏꯔꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯑꯐꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯐꯖꯔꯕ ꯂꯛꯖꯔꯤ ꯑꯣꯏꯔꯕ ꯗ꯭ꯔꯦꯁ ꯀꯌꯥ ꯑꯃꯁꯨ ꯄꯤꯒꯅꯤ꯫ ꯅꯪꯁꯨ ꯈꯪꯉꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯐꯥ ꯑꯣꯏꯅ ꯄ꯭ꯔꯤꯖꯅꯔ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯗ ꯂꯣꯏꯅꯕꯤ ꯍꯥꯏꯕ ꯑꯁꯤ꯫ ꯖꯦꯅꯔꯦꯜ ꯃꯦꯀ꯭ꯔꯤꯅꯁꯅ ꯄꯤꯔꯤꯕ ꯑꯣꯐꯔ ꯑꯁꯤ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯂꯨꯁꯤꯌꯁꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯅꯣꯛꯂꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯖꯦꯅꯔꯦꯜ ꯃꯦꯀ꯭ꯔꯤꯅꯁꯅ ꯂꯨꯁꯤꯌꯁꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯅꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯝꯃꯤ꯫ ꯃꯁꯤꯗ ꯂꯨꯁꯤꯌꯁꯅ ꯖꯦꯅꯔꯦꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯅꯥꯝꯇꯒꯤ ꯃꯈꯥꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛ ꯔꯣꯝ ꯂꯩꯕꯥꯛ ꯑꯁꯤꯗ ꯖꯦꯅꯔꯦꯜ ꯑꯣꯏꯔꯤꯕ ꯃꯥꯔꯀꯁ ꯑꯗꯨꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯄ ꯄꯥꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯦꯀ꯭ꯔꯤꯅꯁꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯔꯤꯛꯁ ꯂꯩꯕ ꯊꯕꯛꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯃꯥꯔꯀꯁꯀꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯀꯛꯇꯨꯅ ꯄꯨꯒꯗꯣꯔꯤꯕꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯨꯁꯤꯂꯥ, ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯂꯨꯁꯤꯂꯥꯁꯦ ꯔꯣꯝ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯔꯣꯝꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯂꯨꯁꯤꯂꯥꯒꯤ ꯕꯕꯥꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯁꯤꯂꯥꯒꯤ ꯕꯕꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯁꯤꯂꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯂꯣꯏꯅ ꯔꯣꯝꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟꯅꯔꯝꯕ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯨꯁꯤꯂꯥꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯁꯤꯈꯤꯕꯗꯒꯤ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯑꯁꯤꯒ ꯂꯨꯁꯤꯂꯥ ꯑꯁꯤꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯑꯃꯗꯤ ꯂꯨꯁꯤꯂꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯒꯤꯇꯥ ꯑꯃꯁꯨꯡ ꯀꯦꯔꯥꯀꯨꯂꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯍꯨꯠꯇ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯔꯀꯁꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯒꯦꯇꯥ ꯑꯃꯗꯤ ꯀꯦꯔꯥꯀꯨꯂꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯔ ꯑꯃ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯨꯁꯤꯌꯁ ꯑꯗꯨ ꯃꯈꯣꯏꯒꯤ ꯒ꯭ꯂꯦꯗꯤꯌꯦꯇꯔ ꯑꯗꯨꯒꯤ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯑꯝꯃꯤ꯫ ꯂꯨꯁꯤꯌꯁꯀꯤ ꯑꯣꯏꯅꯗꯤ ꯐꯥꯏꯠ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯐꯥꯏꯠ ꯇꯧꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯀꯨꯝꯍꯩ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯒ꯭ꯂꯦꯗꯤꯌꯦꯇꯔꯒꯤ ꯐꯥꯏꯠ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯗꯤ ꯗꯥꯔꯤꯌꯁꯀ ꯑꯣꯏꯔꯝꯃꯤ꯫ ꯗꯥꯔꯤꯌꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯗꯥꯔꯤꯌꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯅꯥꯝꯇꯅ ꯃꯥꯏꯊꯤꯕ ꯄꯤꯔꯛꯄ ꯉꯝꯗꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯁꯤꯌꯁ ꯑꯃꯗꯤ ꯗꯥꯔꯤꯌꯁ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯑꯁꯤꯗ ꯂꯨꯁꯤꯌꯁꯅ ꯗꯥꯔꯤꯌꯁꯇ ꯀꯩꯁꯨ ꯇꯧꯕꯗꯤ ꯉꯝꯃꯝꯗꯦ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯐꯥꯏꯠ ꯇꯧꯗꯕꯤꯗ ꯃꯁꯥ ꯑꯗꯨ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯗꯤꯐꯦꯟꯁ ꯑꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯤꯐꯦꯟꯁ ꯇꯧꯗꯨꯅ ꯐꯥꯏꯠ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯨꯁꯤꯌꯁꯅ ꯗꯥꯔꯤꯌꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕ ꯍꯥꯏꯕꯗꯤ ꯋꯤꯛꯅꯦꯁ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨ ꯈꯪꯉꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯁꯤꯌꯁꯅ ꯗꯥꯔꯤꯌꯁꯀꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯋꯤꯛꯅꯦꯁ ꯄꯣꯏꯟꯠ ꯑꯗꯨꯗ ꯃꯈꯨꯠꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯁꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯃꯛꯀꯤ ꯊꯥꯡ ꯑꯗꯨꯅ
Darius asibu thinduna mafam asida hatoami asidagina chahi kayagi matungda Darius bu maithiba piba ngamliba asi Lucius kaktangni asi uba matamda makoigi mafam asida fight jengliba ningthausing amadi miyoi adu yamna ngakna Lucius ta yengduna lerami masi uba matamda Geta aduna Lucius asibu impress tawjarami duga Geta na Lucius ke manak changtuna mangonda thagat wahi kaya ama haibirami Geta ki thagat wahi asi taraba matungda Lucius na madugi pakhum oina saireng ama thiraami haidiba saireng asi mahakna piklingaida mahakki mamana mangonda sakpikhiba saireng ama oirami aduga saireng asisu makoigi Roman laibaki language amada sakpa saireng oirami asumna Lucius na Roman maronda saireng ama salakpa asi makoigi mafam asida leiriba ningthau amadi mi mayam asina taba matamda angakpa ma phawjarami matang asida general markers aduju Lucius ki saireng asi tabadigi mahakki manakta Lucius asibu yengba changami masigi matungda Lucius adu jail da thamnabagidamakta amuk puduna chatkirami Lucius na jail da chakhraba matungda Maximus na Lucius ki manakta laktuna nakse kadaidagino karamba mafamda pokpono haina ngami aduga mahakse Lucilla ki masanupara haina su khalami aduga Maximus na chamarak Lucius ki maramda hanglabasu Lucius na mahakse mahakki asengba sing adu phajan amata taklamde haidiba sin asi change tawduna mathangi sinda general markers adu aikhoida uhalai mahakse hojik mahakna mafam asigi ningthau oinabagidamakta sem saduna leirami maram asina makoi mafam asida mafam asigi achau sang mi kaya ama punsanduna wari sanarami masida sunatna mafam asida leiriba achau sang sing asinasu market si mateng pangami maramdi makoigi mafam asida leiriba oktaba michang mikhai naiba Geta haiba ningthau asigi mathakta lan tawba pambagini Marcus nasu mahakki miyoi aduda mahakki oiba tonganba lanmi group ama semnabagidamakta hairami makoigi lanmi group asida mi 5,000 na saba ama semnabasu hairami duga hairiba lanmi sing aduna makoigi mafam asigi lanmi sing asida lan tawsangadaba oirami mathangi sinda makoigi anauba gladiator haibadi Lucius asi atopa gladiator amagi manakta phunanabagidamakta Geta hariba ningthau aduna puduna lami matang asidagi makoina su khangba ngamami madudi makoina hujik phunagadoriba misak asidi sauraba samuganda amagi mathakta tongba misak ama oirami aduga karigumba rhinoceros asigi manaktagi soldier sing asina chenna honarakpa tarapadi rhinoceros asigi mathakta tongliba misak asina miyoi adubu hatkadoribani maram asina makoigi hantaki fight asidi yamna khudong thiningai fight orami Oksik makoigi fight asi horokpa matamda Lucius ki lanmi ayamba sing adudi makoigi fight asidagi masa kanjanaba nanthokduna chenkinaba yamna kana honajarami makoigi fight asi horokpa matamda atopa soldier kaya amadi rhinoceros bu kibadagi rhinoceros gi mamangda yamna kana chelami adubu rhinoceros na yoi sing adu tanaduna maki masi eduna thinduna miyoi kaya ama halami asumna rhinoceros aduna mi kaya halaba matungda aroibadadi Lucius amadi rhinoceros tongniba misak aduga makhoi fight tawba tarami Lucius hariba nupa asidi yamna haisingba fighter amani mahakti rhinoceros adugi attack ta mahaki masa adu leithokduna mahaki masa adu kanjarami anirak subada rhinoceros aduna Lucius sibu hanabagidamak yamna kana sensalakpa matamdadi Lucius na mamangda tariba iphun adu laukatuna rhinoceros adugi mamangda saisalami maram asina rhinoceros aduna Lucius asibu phajana uba ngamamde maram asina rhinoceros aduna waldoina mahakki masadu yaisanjarami rhinoceros aduna Lucius asibu uba matamda amu Lucius asibu hanabagidamakta attack kaya ama tawrami adubu rhinoceros aduna Lucius asibu hanaba sensalakpa matamda Lucius di yamna haina singna chongthoktuna rhinoceros adudagi masa kanjarami maram asina rhinoceros adu walda dum yaisalami madudagi rhinoceros adugi mathakta tongliba gladiator adu Lucius ki manakta kumtharaktuna Lucius ka yamna akan mamongda fight toromi haiba gladiator sisu mamangda Lucius na phunakiba gladiator adudagi yamna hena kanba gladiator ama oirami maram asina Lucius na haiba gladiator siga phunaba matamda mahak yamna warami aduga mahakki mamangda yamna kuina lepa chungamamde hojikti makhoini ki fight asida Lucius na mahakki masa asi kanjanaba yamna kana honarami adubu atopa gladiator aduna Lucius asibu yamna tamthiba mongda fura ame maram asidagi Lucius adu laimaida ta duna lerami
Matam asida atopa gladiator aduna Lucius asibu halage haiduna torokpa matam adudadi mathakta phamduna leriba ningthau gita aduna Lucius atubu hatkinu haiduna laura ami maramdi mahangna fight ase asum yengpa matamda Lucius hariba nupa asigi fighting skill amadi talent sing adu mahangna mamangdagi khangpana maram oraga Lucius ke oina ani suba chang sama pibiribani madudigi Lucius adusu leimaidagi hogala ami hariba matam asida geta hariba ningthau aduna ngasai mamangda Lucius sakkiba saireng adu mahaki mamangda sakla ami saireng adu tarubudagi Lucius adu mahaki masa adu aduki matik kankhala ami aduga mahaka panariba gladiator adu mahaki mamangmaktada mahangna hatu ami somdana Rusilana Gyatana hujik sakkiba saireng adu tabadagi mahaki haukraba wari kaya amabu ningsingakpagum tawrami hariba saireng asisu mahangna mamangi matamda sakkiba saireng adu makni aduga Rusilana saireng asi karaidagi taraklibano aduga karaidagi paraklibano haiduna mahaki room aduda yamna kanna sensalakduna yengjarami Rusilana saireng asi taraba matungda mahaki masada charangnaba mayam ama pokchaba tarabasu mahangna saireng asi karaida sakkibano haiba adu ningsingba ngamamde madudagi mahangna mahaki room aduda changaba matungda akoigi wall da theliba thainingagi photo mayam adu mahangna yengami matam asida mahangna ningsinga ami madudi mahaki asengba mapuroiba aduna sikraba matungda mahaki machanapa Lucius asibu soldier kharaga mapam asidagi thadokhiba adu hariba matam asida mahangna mahaki machanupa asida sakpikhiba saireng oiduna leirami madudigi Rusila adu hojikti loina gyan tara ami madudi Lucius asi kanamta nate mahaki machane haiba asi matang asida ekhoida flashback ke sin amabu ulai hariba matam asida Lusilana mahaki machanapa Lucius asibu karigidamakta mapam asidagi atopa arapa mapam amada thakribano haiba adu Lucius ki baba aduna langi matamda sikhiba matam aduda Lucius asidi yamna angang oiri makoigi chanabigi matung inna Lucius asina mapana sikiba tarabadi mahangna ningthau asi soidana maki oirakadoribani adubu hariba matam asida Lucius di yamna angang oiribanina kanagumbana ningthau oiningakpadagi mahaki machanupa asibu hatpi khedra haina khalami maram asidagi Rusilana wakhan yamna munna khalaba matungda mahaki macha asibu save oinabagidamakta mafam asidagi arapa mafam amada thakiba oirami namit asigi numidangda Rusilana mahaki machanupa Lucius na leiriba jail aduda mahakpu ngakpinabagidamakta haiba laami maramdi mahakna mahaki machanupa asibu mangondagi yamna lapna thamkibagini aduga mahakpu lapna thamkibagi maramsing adusu Lusilana Lucius na liba horami hojikti aina nahakpu lapna thamkiba aduna maram oraga nahakse ayakki hek isane haiba phawbada masak laksanba ngamdare ina nangbudi aigi inaktagi yamna lapna thamkiba adu pamdabani hariba matam aduda nahakti yamna angang oiri aduga nahakki babana sikhiba matam aduda nahakki babagi damakta yegnaba kaya ama leikhi aduga makhoi sing aduna nahakpu hanabagi damakta yamna kana sohonakhi hariba miyoi sing adugi makhotagi aina isabu kaningbadagi isabu arapa mafam aduda thakibani nahakse kanamta nate aina hek pokchaba aigi asengba isanupani ramasina aikhoigi hojik leiriba mafam asi nahakki ngaktani nahangna rule tawduna leigadabani masidusnatana Lusilana masanupa Lucius ta atopa wa kaya amasu haiba pamami adubu mamagi waye asi taba matamda Lucius adudi hena sawgalaami aduga mahaki mama asibu mahangna yamna thina ngangduna mafam asidagi tanthokirami Rusilati machana adumna torokpa aduda mathwai nungaitana mahak mafam asidagi thokhirami hariba sin asi change tawduna mathangi numita Lucius adu atopa fight ama tongnabgidamakta sem saduna leirami makhoina hantak tawgadriba fight asidi mamangda tawkhraba fight sing adudugi yamne hena sathiba amadi luba fight ama oirami makhoigi tawgadriba fight asidi jahas amada loina mi sing adu tonglaba matungda makhoi sing adu phunagadaba oirami aduga ising adudana sathiraba sak kaya amana satuna su leiba oirami karigumba ising aduda tarakpa miyoi sing adu tamthiraba sak sing aduna miyoi sing adu loina chathokhidoba su oirami aduga makhoigi fight asida atopa miyoi kaya amana Lucius asibu ising aduda thadanaba yamna kana su honagadoribani makhoigi fight asi horukpa matamda Lucius na atopa fighter kaya amasu hatomi masidusnatana Lucius na mafam asida leiba tenama paikhatuna hamduna makhoigi fight asibu nungaina yengliba general Marcus aduda Marcus asibu hanabagidamakta tenaduna kapsalaami karigidamakta Lucius na sumna tawribano haibagi maramdi Marcus hariba nupa asina mahakki nupi asibu hatkibagi orami asengba makisu mahakna mafam asida lakhiba asi general Marcus asibu hanabagidamakta lakhiba orami
ꯑꯗꯨꯕꯨ ꯂꯨꯁꯤꯌꯁꯅ ꯀꯥꯞꯂꯤꯕ ꯇꯦꯟꯖꯩ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯤꯁ ꯑꯣꯏꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯒꯤꯇꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯁꯤꯍꯧꯔꯝꯗꯦ ꯃꯗꯨꯗꯒꯤ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯗꯤ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯑꯁꯤ ꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯕ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯨꯁꯤꯂꯥ ꯑꯗꯨ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯂꯨꯁꯤꯌꯁ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯂꯨꯁꯤꯌꯁꯅ ꯑꯣꯏꯒꯗꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯑꯗꯨꯗꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁꯅ ꯃꯐꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯡ ꯑꯁꯤ ꯍꯥꯠꯇꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯄꯥꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯍꯟ ꯅꯨꯄꯤ ꯑꯃꯅ ꯂꯣꯠꯅ ꯇꯥꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯖꯦꯅꯔꯦꯜ ꯑꯣꯏꯔꯝꯕ ꯃꯦꯀ꯭ꯔꯤꯅꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎꯁꯤꯡ ꯑꯁꯤ ꯇꯝꯃꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯃꯃꯥꯡꯗ ꯂꯨꯁꯤꯌꯁꯇ ꯒ꯭ꯂꯦꯗꯤꯇꯔ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯣꯐꯔ ꯄꯤꯔꯝꯕ ꯃꯤꯁꯛ ꯑꯗꯨꯕꯨꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯒꯤꯇꯥ ꯑꯃꯗꯤ ꯀꯥꯔꯥꯀꯥꯂꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯂꯨꯁꯤꯌꯁ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇꯒꯤ ꯃꯆꯥ ꯅꯠꯇꯦ ꯂꯨꯁꯤꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅꯁꯨ ꯇꯝꯃꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯑꯕꯅꯤ나 ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯈ꯭ꯔꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯔꯛꯀꯗꯣꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯁꯦꯝꯒꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯁꯨ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯒꯤꯇꯥ ꯑꯃꯗꯤ ꯀꯥꯔꯥꯀꯥꯂꯥ ꯃꯈꯣꯏ ꯑꯅꯤꯅ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁꯄꯨꯁꯨ ꯃꯈꯣꯏꯅ ꯐꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯁꯤꯂꯥꯅ ꯒꯤꯇꯥ ꯑꯃꯗꯤ ꯀꯥꯔꯥꯀꯥꯂꯥ ꯃꯈꯣꯏ ꯑꯅꯤꯗ ꯋꯥꯔꯤ ꯑꯁꯨꯝꯅ ꯂꯤꯔꯛꯑꯝꯃꯤ ꯅꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯐꯝ ꯑꯁꯤꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯑꯁꯤꯗꯤ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯨꯁꯤꯌꯁ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯑꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤꯕ ꯐꯝꯗꯣꯟ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯨꯜꯂꯗꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯒꯤꯇꯥ ꯑꯃꯗꯤ ꯀꯥꯔꯥꯀꯥꯂꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯂꯨꯁꯤꯂꯥ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯑꯁꯣꯝꯗ ꯃꯈꯣꯏ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯨꯁꯤꯌꯁ ꯑꯗꯨ ꯎꯠꯂꯛꯏ ꯂꯨꯁꯤꯌꯁꯁꯦ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯁꯣꯜꯖꯔ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯣꯜꯖꯔ ꯑꯃꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯔꯤꯕ ꯒ꯭ꯂꯦꯗꯤꯌꯦꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯤꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧ ꯀꯌꯥ ꯑꯃꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯤꯔꯛꯑꯝꯃꯤ ꯂꯤꯔꯛꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯁꯤꯌꯁꯀꯤ ꯃꯄꯥ ꯃꯦꯛꯁꯤꯃꯁꯀꯤ ꯋꯥꯔꯤꯁꯨ ꯌꯥꯎꯔꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯂꯨꯁꯤꯌꯁꯅ ꯈꯜꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯕꯕꯥꯒꯤ ꯋꯥꯔꯤ ꯐꯥꯎꯕ ꯈꯪꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯨꯁꯤꯌꯁꯀꯤ ꯕꯕꯥꯅ ꯁꯦꯠꯂꯝꯕ ꯗ꯭ꯔꯦꯁ ꯑꯃꯗꯤ ꯊꯥꯡ ꯀꯌꯥ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯂꯨꯁꯤꯌꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯉꯩꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤꯁꯨ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯨꯁꯤꯂꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯑꯣꯏꯇꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯂꯨꯁꯤꯂꯥꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯇꯤ ꯑꯣꯏꯇꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯃꯗꯨꯗꯒꯤ ꯂꯨꯁꯤꯌꯁꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯈꯪꯖꯔꯛꯑꯝꯃꯤ ꯃꯍꯥꯛꯁꯦ ꯃꯦꯛꯁꯤꯃꯁ ꯑꯃꯗꯤ ꯂꯨꯁꯤꯂꯥ ꯃꯕꯥꯅꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯒꯤꯇꯥ ꯑꯗꯨꯅ ꯑꯇꯣꯞꯄ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯐꯥꯏꯠ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯈꯣꯏꯒꯤ ꯐꯥꯏꯠ ꯑꯁꯤ ꯍꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯃꯃꯥꯡꯗ ꯐꯥꯔꯛꯈ꯭ꯔꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯄꯨꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯐꯥꯏꯠ ꯇꯧꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯥꯏꯅꯉꯩꯒꯤ ꯌꯥꯝꯅ ꯂꯤꯔꯕ ꯒ꯭ꯂꯦꯗꯤꯌꯦꯇꯔ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯐꯥꯏꯇꯔ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀ ꯐꯥꯏꯠ ꯇꯧꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯔꯝꯗꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯐꯥꯏꯇꯔ ꯃꯌꯥꯝ ꯑꯗꯨꯅ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁꯇꯤ ꯂꯥꯟ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯔꯨꯔꯕ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯐꯥꯏꯇꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯪꯉꯛꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯏꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯒꯤꯇꯥ ꯑꯗꯨꯅ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯑꯗꯨꯒ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯨꯁꯤꯌꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁꯀꯤ ꯃꯅꯥꯛꯇ ꯊꯥꯗꯣꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯨꯁꯤꯌꯁ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯐꯥꯏꯠ ꯇꯧꯕ ꯇꯥꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯑꯁꯤꯗ ꯂꯨꯁꯤꯌꯁꯅ ꯄꯥꯝꯂꯤꯕ ꯑꯁꯤꯁꯨ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯍꯥꯠꯄ ꯄꯥꯝꯂꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯟꯐꯝꯗ ꯍꯥꯠꯇꯣꯛꯑꯝꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯐꯥꯏꯠ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯖꯦꯅꯔꯦꯜ ꯃꯥꯔꯀꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯊꯥꯗꯈꯤꯔꯝꯃꯤ
aduga Luciusda Mark surrender tawre haina hairami aduga General Marcusna Luciusda asumna lauduna mayam mamangda hairami nahakse atai kanamta natte mafam asigi asengba ningthau oigadurba misak adu nahakni atai kanamta natte asumna General Marcusna mayam mamangda lauduna hairakpa wayesi taba matamda famduna leramba Gita adu hawgalaktuna Luciusda General Marcus asibu hatokro haiduna order tawrami adubu Luciusna hairiba matam asida mahakna General Marcus asibu hatke haina khalamde maram asina Luciusna mahakna pairiba mahakki khulaising adu makhada oina thadarami somdana mathakta leptuna leiriba ningthau Gita aduna Luciusna mahakna haiba ilaktaba aduna maram oraga mahakki atopa soldier kayada General Marcus asibu hatlo haiduna order oina tawkhirami maram asina mafam asida leiriba atopa soldier kaya amana ten kapaktuna General Marcus asibu mafam asida hatokhirami masi uba matamda Lucius di yamna angakpa phawjarami General Marcus ki asiba body asi Lucius na uba matamda mafam asida fight yengduna leiriba mi mayam aduda Lucius na yamna kana lauduna asumna hairami yengu nakhoigi hojik oiriba ningthau asina tawriba ase mahakki punsida khwaidigi chawna mateng pangliba General asi phawbada hatokpa ngammi masidasu natana nakhoigi General asina nakhoigi ningthau asigi damakta sahi kyagi mamangdigi lan songna dunasu lakpiribani asuk maman leiraba misak asigi thawai phawbada nakhoigi ningthau asina karisu leitana khalaba matam asida nakhoi icham chamba miyoi sing asigi punsi asidi nakhoigi ningthau asina kamaina khalamgani haiba du nakhoi khanjau maram asina nongma natraga nongmadi nakhoigi ningthau asina nakhoi mayam asi amamam toina loina hala adabani asigumlaba Lucius ki mamal leiraba wai asi praja mayam asina taruba asina maram oraga makhoigi mafam asida leiriba mi mayam aduna ningthau asida yamna sawningba phawra ami maram asidagi hairiba numit asidagi makhoigi ningthau asida makhoigi leibak asida leiriba mi mayam asina protest kaya ama tawrami aduga makhoigi mafam asida hojik oiriba Gita hairiba nupa asi ningthau oihaloidabani haiduna praja mayam asina su lawba horami maram asina makhoigi hojik Rome gi leibak asida yamna akanba irang kaya ama thoami adudagi makhoi konung adugi manungda General Maximus aduga Gita aduga makhoi wa khanarami mahakna ningthau aduda asomna hairami Karakala se nahakidi hek nanau nupani maram asina nahakki nanau nupa Karakala asida ningthau oihanbadi kari kai adubu Gita nadi Maximus na hairiba wa asi iya yaningamde maramdi mahakna Rome hairiba leibak asida ningthau oiduna rule tawduna leiba adu pamami aduga makhoigi mafam asida leiriba mi mayam asesu mahakki makhada loina thamba dusu pamami Itana makhoigi General Maximus da asumna haira ami nakchu khangiba natra ayi naunupa Karakala adudi mahakki maintain problem lei haiba se General Maximus adusu Gitagi wahi adu taroroba matungda mahak yamna sawningba phawrami maram asina mahakki manaunupa Karakala da insanduna attack tawhalami chumna attack tawbada natte Karakala na pariba thang aduna mahakki mayamba Gita adugi mangak samadu kakthathalami mangak adu kakpa matamda General Maximus su mateng pangselibani sumna makhoi ani changduna mafam asida Gita asibu hatomi mathangi sinda Lucilana mahakki machanupa Lucius na leiriba mafam aduda laktuna machanupa asibu unarami Lucilla ki khutsa aduda mahakki nupa Maximus ki khudop adusu siduna leiribani mahakna khudop adu lokthokduna mahakki machanupa Lucius ta pirami aduga mahakna asumna hairami hojikti mamal leiraba khudop asigi mapu asi nahakki oirabani matang asida Lucius na khudop adu loksallaga munne yengduna mahak wa ngangdabida tuminna leptuna lehurami dudagi mahakki mama Lucilla asisu mafam asidagi chatki haiduna tawrami matam asida Lucius na mahakki mamagi khudang adu paiduna khamami aduga mahakki mama Lucilla aduda ima aina mamangda nangonda ngangkhiba sing adu ayyamna lankhare haiduna haijarami aduga aina General Marcus adubu kanba ngamogdare adubu ima nangbudi aina soidana maki kangani aina aigi imabu phangjaraba matam asida aigi ima asi kaidownungda aigi famdagi mangan khiduba natte wayasi hairaba matungda Lucius na mahakki mama Lucilla asibu yamna nungsina konsanbirami mama Lucilla nasu machanupa Lucius asibu yamna nungsina konsanlami aduga makhoi ani mafam asida yamna su kapami mathangi sinda Gitagi manaunupa Karakala asina mafam asigi ningthau oiba adu aikhoida holai aduga mafam asida leiriba makhoigi member sing asida makhoigi mafam asida chanagadaba rule sing adu loina hairami aduga mahakki mayamba sikhiba adugi maramda su hairami hojikti aigi yamba Gita adusu sikhrabανina mahakna phamamba ningthaugi khubam asi aigi tare maram asina hojikti ningthau asi aina oirabani
ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯤ ꯑꯌꯥꯝꯕꯁꯤꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯗꯤꯁꯤꯖꯟ ꯑꯁꯤꯗ ꯌꯥꯝꯅꯗꯤ ꯔꯤꯑꯦꯛ ꯇꯧꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯅꯔꯦꯜ ꯃꯥꯔꯀꯤꯅꯁ ꯑꯗꯨ ꯁꯤꯈ꯭ꯔꯕ ꯒꯤꯇꯥꯒꯤ ꯑꯇꯠꯄ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯒꯤꯇꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯀꯔꯀꯂꯥ ꯑꯁꯤꯅ ꯃꯉꯛ ꯀꯛꯊꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯍꯥꯠꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯦꯅꯔꯦꯜ ꯃꯥꯔꯀꯤꯅꯁ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯔꯀꯂꯥ ꯑꯗꯨꯗꯤ ꯃꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯗꯦ꯫ ꯑꯩꯕꯗꯤ ꯀꯔꯀꯂꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯑꯃ ꯂꯥꯎꯔꯛꯄ ꯑꯁꯤꯗꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯖꯦꯅꯔꯦꯜ ꯃꯥꯔꯀꯤꯅꯁ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛꯀꯤ ꯔꯨꯜꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯂꯒ ꯂꯨꯁꯤꯌꯁꯄꯨꯁꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯊꯝꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ꯫ ꯁꯣꯝꯗꯅ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯁꯤꯌꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯄꯤꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯨꯁꯤꯌꯁꯅ ꯖꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯁꯣꯜꯖꯔ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯈꯨꯗꯣꯞ ꯑꯁꯤ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯈꯨꯗꯣꯞ ꯑꯁꯤ ꯅꯍꯥꯛꯅ ꯖꯦꯅꯔꯦꯜ ꯗꯣꯔꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯒꯗꯕꯅꯤ, ꯔꯣꯝꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯤꯍꯧꯋꯤ ꯍꯥꯏꯗꯨꯅꯁꯨ ꯇꯝꯃꯨ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯣꯜꯖꯔ ꯑꯁꯤꯅꯁꯨ ꯈꯪꯉꯝꯃꯤ ꯂꯨꯁꯤꯌꯁ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯃꯐꯝ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯦꯁ ꯂꯨꯁꯤꯂꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯣꯜꯖꯔ ꯑꯁꯤꯅꯁꯨ ꯂꯨꯁꯤꯌꯁꯅ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯏꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯖꯦꯅꯔꯦꯜ ꯗꯣꯔꯤꯁꯀꯤ ꯃꯅꯥꯛꯇ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯧꯖꯤꯛꯇꯤ ꯖꯦꯅꯔꯦꯜ ꯃꯥꯔꯀꯤꯅꯁ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯋꯥꯔ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯌꯨ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯂꯨꯁꯤꯌꯁ ꯑꯁꯤꯕꯨ ꯑꯅꯧꯕ ꯒ꯭ꯂꯦꯗꯤꯌꯦꯇꯔꯒꯤ ꯒꯦꯝ ꯑꯃ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯂꯨꯁꯤꯌꯁꯅ ꯖꯦꯅꯔꯦꯜ ꯃꯥꯔꯀꯤꯅꯁꯅ ꯃꯍꯥꯛꯄꯨ ꯑꯅꯧꯕ ꯒ꯭ꯂꯦꯗꯤꯌꯦꯇꯔ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯔꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯔꯤꯖꯦꯛ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯦꯅꯔꯦꯜ ꯃꯥꯔꯀꯤꯅꯁꯅ ꯂꯨꯁꯤꯌꯁ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯒ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯣꯜꯖꯔ ꯑꯃꯅ ꯂꯨꯁꯤꯌꯁꯀꯤ ꯃꯅꯥꯛꯇ ꯇꯝꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯨꯁꯤꯌꯁ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯣꯜꯖꯔ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕꯤꯗ ꯁꯣꯜꯖꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯠꯂꯝꯃꯤ ꯑꯗꯨꯒ ꯁꯣꯜꯖꯔ ꯑꯗꯨꯗꯒꯤ ꯁꯣ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯅꯥꯟꯊꯣꯔꯛꯂꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯐ꯭ꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯦꯅꯔꯦꯜ ꯗꯣꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯖꯦꯅꯔꯦꯜ ꯗꯣꯔꯤꯁꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯔꯣꯝꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯖꯦꯅꯔꯦꯜ ꯃꯥꯔꯀꯤꯅꯁꯇ ꯂꯥꯟꯗꯥꯕ ꯂꯥꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯖꯦꯅꯔꯦꯜ ꯃꯥꯔꯀꯤꯅꯁ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯒ꯭ꯂꯦꯗꯤꯌꯦꯇꯔꯒꯤ ꯒꯦꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃ ꯖꯦꯅꯔꯦꯜ ꯃꯥꯔꯀꯤꯅꯁꯀꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯄꯥꯎ ꯇꯝꯃꯛꯑꯝꯃꯤ꯫ ꯅꯤꯡꯊꯧ, ꯃꯐꯝ ꯑꯁꯤꯗ ꯖꯦꯅꯔꯦꯜ ꯗꯣꯔꯤꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯣꯝ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯁꯤꯗꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯅ ꯁꯤꯟꯈ꯭ꯔꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯁꯥꯟꯅꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯟ ꯑꯃꯒꯤ ꯃꯑꯣꯡꯒꯨꯝꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯅꯔꯦꯜ ꯃꯥꯔꯀꯤꯅꯁꯅ ꯃꯈꯨꯠꯇ ꯑꯇꯨꯝꯕ ꯄꯣꯠꯆꯩ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯀꯔꯀꯂꯥ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯊꯤꯟꯖꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯒ꯭ꯔꯥꯎꯟ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯨꯁꯤꯂꯥ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯥ ꯂꯨꯁꯤꯌꯁ ꯑꯗꯨꯅ ꯂꯥꯛꯂꯒ ꯃꯃꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯅꯔꯦल ꯃꯥꯔꯀꯤꯅꯁꯅ ꯑꯔꯥꯞꯄꯗꯒꯤ ꯇꯦꯟꯖꯩ ꯑꯃ ꯀꯥꯞꯄꯛꯇꯨꯅ ꯂꯨꯁꯤꯂꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯨꯁꯤꯌꯁꯀꯤ ꯃꯃꯥꯡꯃꯛꯇꯗ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯂꯨꯁꯤꯌꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥ ꯍꯥꯠꯂꯝꯕꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯃꯍꯥꯛ ꯖꯦꯅꯔꯦꯜ ꯃꯥꯔꯀꯤꯅꯁ ꯑꯁꯤꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯖꯦꯅꯔꯦꯜ ꯗꯣꯔꯤꯁ ꯑꯃꯗꯤ ꯂꯨꯁꯤꯌꯁ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯔꯛꯈꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒ ꯔꯣꯝꯒꯤ ꯂꯩꯕꯥꯛꯀꯤ ꯖꯦꯅꯔꯦꯜ ꯃꯥꯔꯀꯤꯅꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯖꯦꯅꯔꯦꯜ ꯗꯣꯔꯤꯁ ꯑꯃꯗꯤ ꯂꯨꯁꯤꯌꯁ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯔꯛꯏꯕ ꯂꯥꯟꯃꯤ ꯑꯁꯤꯗꯤ ꯃꯁꯤꯡꯗꯤ ꯌꯥꯝꯖꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯅ ꯂꯨꯁꯤꯌꯁ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯃꯥꯔꯀꯤꯅꯁ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯂꯨꯁꯤꯌꯁꯅ ꯖꯦꯅꯔꯦꯜ ꯃꯥꯔꯀꯤꯅꯁꯇ ꯂꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯒꯤ ꯔꯣꯝꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇꯒꯤ ꯑꯩꯅ ꯂꯣꯏꯅ ꯀꯟꯒꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯖꯦꯅꯔꯦꯜ ꯃꯥꯔꯀꯤꯅꯁ ꯑꯃꯗꯤ ꯂꯨꯁꯤꯌꯁ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯔꯛꯑꯝꯃꯤ꯫
ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯕꯗꯤ ꯌꯦꯡꯕꯗ ꯃꯤꯠ ꯄꯦꯜꯂꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯊꯥꯡ ꯌꯥꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯁꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯗꯨꯅ ꯂꯩꯅꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯅꯔꯦꯜ ꯃꯦꯀ꯭ꯔꯤꯅꯁ ꯑꯗꯨꯅ ꯂꯨꯁꯤꯌꯁ ꯑꯁꯤꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯂꯨꯁꯤꯌꯁꯀꯤ ꯃꯁꯥ ꯑꯗꯨꯗ ꯍꯟꯖꯟ ꯊꯤꯟꯗꯨꯅ ꯂꯨꯁꯤꯌꯁ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯂꯨꯁꯤꯌꯁꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯑꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯩ ꯖꯦꯅꯔꯦꯜ ꯃꯦꯀ꯭ꯔꯤꯁꯅ ꯂꯨꯁꯤꯌꯁꯇ ꯊꯤꯜꯂꯤꯕ ꯊꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯌꯥꯎꯔꯤꯕ ꯒꯥꯔꯗ ꯑꯗꯨꯗ ꯄꯥꯟꯕ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯂꯨꯁꯤꯌꯁ ꯑꯁꯤ ꯀꯔꯤꯝꯇ ꯁꯣꯛꯇꯕꯤꯗ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯂꯨꯁꯤꯌꯁ ꯑꯗꯨꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯖꯦꯅꯔꯦꯜ ꯃꯦꯀ꯭ꯔꯤꯁ ꯑꯁꯤꯕꯨ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯖꯦꯅꯔꯦꯜ ꯃꯦꯀ꯭ꯔꯤꯅꯁ ꯑꯁꯤꯕꯨ ꯂꯨꯁꯤꯌꯁꯅ ꯃꯐꯝ ꯑꯁꯤꯗ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯑꯝꯃꯤ ꯖꯦꯅꯔꯦꯜ ꯃꯦꯀ꯭ꯔꯤꯅꯁꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯔꯣꯝꯒꯤ ꯃꯤꯑꯣꯏ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯗ ꯂꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯕꯕꯥ ꯃꯦꯛꯁꯤꯃꯥꯏꯁꯅ ꯔꯣꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯑꯗꯨ ꯄꯥꯝꯃꯝꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯔꯣꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯔꯣꯝꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯔꯨꯜ ꯑꯃꯠꯇ ꯂꯩꯇꯅ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯃꯐꯥꯎꯅꯍꯜꯂꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯂꯨꯁꯤꯌꯁꯀꯤ ꯐꯖꯔꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯈꯨꯕꯥꯛ ꯐꯨꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯅ ꯂꯨꯁꯤꯌꯁ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯞꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯆꯨꯝꯕꯅ ꯂꯥꯁꯇ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯗꯨ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ